Hi ma'am yengbo virtual che notice mo bang ne do ma'am notice mo bang han bala pitar ga ma'am subscribe to biramo ado likes to biramo ma'am like mana ai motivation oi ko ngasi di ma'am cup noodles lai re ko si dai sa adagi si sina kano de mung dai re sina bujia re ko do na hani mithai du na anga muk chaw ya dre thum bani na do loi lai aina na tra di chabi na lai tre ado ai char ge ngasi puthore ko ai fridge samai loi hapcha dam thamane pack to ga do sisina kano egg roll leire ko sisina nahan manchurian ne ko mo manchurian am tawre ngasina mu samosa hum de na sang amroi ado ahan base sak cha dinga se hana cup noodle se angangi mo yaw re gen hai ba ko aduna ani je sang ambare yenge ani mo moi pi rage aduga isinga sa ba jelle ko isinga sa ba jelle ma ngak tang hai di pop thok koina atai jan cha si ko ahan base manchurian jan cha si ko mai kano da yaw re ba ko spoon yaw edo khutna par sa rage ko par sa rage manchurian chile re ko hawe egg roll chung cha si ko mai simla miso yaw re kobi yaw re manung yaw si boba mula chung cha sa ha si dan pop thoe kwa tang ai de mini kha di sang ni ni pop thok ka nga tang pop thon gi se sama sa cha sok si wa
samosaꯁꯦ ꯁꯥꯔꯤꯌꯦ ꯈꯔ ꯈꯔ ꯑꯗꯣ ꯀꯝꯗꯣꯏ ꯁꯨꯝ ꯆꯥꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯥ ꯁꯥꯔꯤ ꯈꯔ ꯃꯥꯏ ꯃꯁꯥꯂꯥꯈꯩꯁꯦ ꯍꯥꯏꯗꯤ ꯁꯥꯏꯌꯦꯕꯀꯣ ꯁꯥꯕꯅꯤꯅ ꯍꯥꯏꯗꯤ ꯀꯣꯔꯟꯁꯨ ꯌꯥꯎꯔꯒ ꯃꯇꯔꯁꯨ ꯌꯥꯎꯔꯤꯁꯦ ꯃꯅꯨꯡꯁꯦ ꯑꯩꯗꯤ ꯀꯥꯏꯅ ꯆꯥꯗꯦꯕꯀꯣ ꯑꯉꯥꯡꯈꯩꯗꯤ ꯌꯥꯝ ꯆꯥꯏ ꯄꯤꯖꯩꯕ ꯖꯔꯅꯤ ꯆꯠꯄꯗꯁꯨ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯧꯔꯒ ꯄꯤꯖꯕꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯎꯋꯦ ꯑꯩꯅ ꯃꯍꯤ ꯈꯔ ꯌꯥꯝ ꯍꯩꯖꯤꯜꯂꯨꯔꯦ ꯑꯗꯨꯅ ꯑꯔꯣꯏꯕꯁꯤꯗꯤ ꯈꯨꯠꯅ ꯂꯧꯒꯦ ꯇꯧꯕꯅꯦ ꯆꯥꯃꯁ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩ ꯁꯤꯁꯦ ꯆꯥ ꯉꯝꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯁꯃꯣꯁꯥ 3ꯁꯨ ꯆꯥꯔꯦ ꯉꯁꯤꯗꯤ ꯃꯟꯆꯨꯔꯤꯌꯥꯟꯗꯣ ꯑꯩ ꯂꯣꯏ ꯆꯥꯔꯦꯕ ꯉꯁꯤ ꯂꯧꯔꯛꯄꯁꯤꯡꯁꯦ ꯑꯝꯇ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯇꯣꯞꯄꯁꯤ ꯑꯃꯨꯛ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯂꯣꯏ ꯆꯥꯔꯦ ꯑꯗꯨꯗꯒꯤ ꯂꯗꯨꯁꯤꯁꯨ ꯑꯩ ꯆꯥ ꯉꯝꯃꯔꯣꯏ ꯁꯤ ꯕꯨꯖꯤꯌꯥ ꯀꯩꯀꯥꯁꯨ ꯆꯥ ꯉꯝꯒꯗ꯭ꯔꯅ ꯇꯧꯕꯅꯦ ꯀꯞ ꯅꯨꯗꯜꯁꯤꯁꯨ 2 ꯆꯥ ꯉꯝꯒꯗ꯭ꯔꯅ ꯇꯧꯔꯨꯕꯅꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯅ ꯑꯃꯃꯝ ꯆꯥꯔꯒꯦ ꯃꯣꯏ ꯚꯤꯗꯤꯑꯣ ꯌꯥꯎꯔꯔꯣꯏꯒꯦꯅ ꯍꯥꯏꯕꯀꯣ ꯃꯨꯡꯁꯤꯁꯨ ꯆꯥ ꯉꯝꯗ꯭ꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯆꯥꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯥꯏꯗꯤ ꯄꯨꯛꯁꯦ ꯂꯣꯏ ꯊꯟꯀꯠ ꯂꯩꯔꯦꯕ ꯈꯪꯉꯕ ꯑꯗꯨꯅ ꯄꯨꯛ ꯑꯔꯨꯝꯕ ꯉꯥꯛꯇꯅꯤꯅ ꯆꯥꯔꯤꯁꯤꯡꯗꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯄꯥꯝꯕꯤꯔꯁꯨ ꯄꯥꯝꯕꯤꯗ꯭ꯔꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧꯕ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ
ꯕꯥꯏ ꯃꯌꯥꯝ